Manipur Top Channel की माइकैदगी मरुओइबि इपाउसिंग म्यामना थमजरी अहानबदा खंगला पाउगी एडिटोरियल म्यामना अहानबोइन स्पेशल कंटेंट मोइना म्यामना थमजगी ह्यूमन राइट खंगाउनबा अफस्पा 1958 मालेमगी लेबाकसिंगी मनुंगदा ख्वाइदगी चावबा डेमोक्रेसी चटपा लेबाकनी हाइना सिंथानरिबि इंडियाना करिगिदमा अवांगनोंपोक स्टेट की मियाम मरुओइना मणिपुर की मियामबु लानमीगी नोंमै सिंदोल मखादा मियोट मिनै मिहात मिपुन चथनबा ड्रैकोनियन लॉ आर्म फोर्सेस स्पेशल पावर एक्ट अफस्पा 1958 सेमलिबनो Lanmi nongmai sindul da miyam gi kholawa madi khongjang namthanaba draconian law apaspa 1950 semduna satna haliba sina India gi democracy da awang nong pok ki miyam gi saruk yaudi habnatra Indian democracy gi manungda Manipur gi miyam da state terrorism gi saitheng makhal kya phangduna lairi Armed Forces Special Power Act 1958 Punjab Security of the State Act 1953 na singba draconian law sing lisang sina thamjalaki India na Manipur bu 1949 da namlaw lokshin ki haibigi mayokta ngasi phawba chatharakli bu khulai paiba political gweba ihawasi Indian Army na namthana bu hona ba Manipur gi miyam gi human right khungaung na lakli wathok asi puksiel sengnamadi satna biya ba mong da political gweba solution purona bigi lambi thiba su uba phangri masigi ora taina bada India government ki maikaidigi Indian state terrorism ki thoksilda military terrorism lisangsin sathaduna miyam gi punsibu makhoi gi thangpham uhenduna lakli miyam gi punsi temsing nariba aphaspa 1950 rasi India ki Lok Sabha da 1958 ta August 19 na pass toki ek asi British loilam lainga ki mayokta Gandhi Nehru na singba lusinghiba Khut India movement bu namthanabigi damak sijnakiba colonials law armed force special power ordinance 1942 adudigi mawong khara semdok sadoktuna tamthiba law amagi mawong na purakhiba bill ni aphaspa 1958 ki mapangal da piribadi maram saba sadaba singbu singnarabadi mi amabu hekta hatpi ki mapangal piri Democratic Republic of India gi bill si furup amabu tumna muthatpa ngamba genocidal bill adu Lok Sabha da pass tawnaba puthorappa matamda Manipur gi inner MP Laisram Asau outer gi MP Sungsung Saisa loinana Ranchi West ki Jaipal Singha Singleput ki Dr. Krishna Swami na singba kharana ayat papirabasu hatu supna gi pung ani ga minute 13 ki manungda pass tawki bill asi khanabigi matam su pung ani khaktang oikhi sayol ahumuktang lairaga haibadi September 10 English singa magsama panga yangkhai ga nipan da India gi president ayaba pi loina bill adu ek oinonki matung English singa magsama panga humdra ga nithuri ek asi amend tawduna Armed Forces Special Power Act 1958 haina khanbaga loina awang poki Kona Simlakpa Nagaland Mizoram yauna Assam Manipur Meghalaya Arunachal Pradesh amadi Tripura da sanabaw yanaki ek asi administrator khaktanatana central government su eba piki awang pok lamdam khaktagi semba discriminatory law si Manipur gi oina singilam da hena thamlaklaba matung tampak lamdam na su thamjilakhibani English singa magsama panga marfu gi September 9 dagi tampaki lemauri pa saru kharata su thamjilakhibagi iroinana Manipur pumba ek asigi makhada lerakhi Manipur gi miyam na ek asibu amabu natragana hingsa yaitambagi law ni haina lawduna masibu laukthokhinaba akanba kholawa madi ihokya sai kya leptana sathadunu laklabasu laukthokpa tawduna thamlakhibadigi ek asigi marumda extrajudicial killing sathaduna lanjadraba Manipur gi singbu roi tambu roi kya tamthin hatokpikre kaya amana mapunji supa soinaikre nopi oibi kya lai sarak tamkre Haki mioi kya gi haksang phangmangam dana mangankre ega sigi makara tamthina hatokpikhraba singi victim family singna asuma wel phangan binaba laiba sigi khwai digi wang wel sang Supreme Court ta hukat khiba mioi lisinga songa henbigi wel ngasi phau sathadana namsinbno thambiri basi Manipur gi miyam bu lumna lawdaba madi hantaba miyeng na yeng libra haibigi pen na pu wang lairi Amarom the India government na Universal Declaration of Human Right pu ikai khumnaba mioi bigi hakkan bamadi ngakpaga mari leinaba malem gweba law sign tawkre International Conventions on the Elimination of all forms of racial discrimination bu 1968 ki December ahum da sign tawduna 1969 ki January mari digi sanhankre International Convention on Civil and Political Right 1966 pu English singa magsama panga humdraga mapanigi April 10 da sign tawduna July 10 digi sanhankre Convention Against Torture and Other Cruel
inhumane or degrading treatment or punishment 1984 bu 1997 ki October taraga mari te sign tawkrabasu draconian law afaspa 1958 bu Manipur gi laukthoktabasina malem gi oina sign tawkiba laws Manipur sanati haibani logi India government atamnan afaspa 1958 chemnan awangpok India gi state sing khaktada satna handuna miyam bu kari gi dama lanmigi thangpham oihallibano haibiki pakhum kanana pigadoribege haiba kangla pau editorial myamni special content moina myamda ahanbra thamjari makasa tharak poina to papawm agartala da multilingual sports meet pangthokri Tripura da laiminari butungan tungan furup ki lol gi ayibisingi marakta apunbegi sakta mama saganabegi panamda Manipuri Literary and Cultural Forum Tripura na Sahitya Academy New Delhi gi mateng loinana multilingual sports meet ama agartala da leiba Sahitya Academy gi North East Center for Oral Literature Auditorium da pangthokri Manipuri Literary and Cultural Forum Tripura na thadorok pasiola hai Sahitya Academy Manipur gi advisory board ki member Khoisnam Birolna Khoiru Thaumai Sukhatuna Haudokiba Lolgi Saireng Paba Thauramadu Tripura Khunda Minariba Furup Singi Maraktagi Salaibam Khela Mohan Manipuri Krairi Mok Sauduri Amok Uttara Sakma Khoibam Saibia Bangla Masum Suranjoi Kundu Saudurina Kok Borak Lolda Translation Loina Saireng Sing Patoki Thauramadu Mari Lena Khoisnam Birol na hai khunai ama sakot pada Sahityan asabu thaudang lauri aikhoi puna sakot minaba tarabadi lamdam asida khunda minari ba purup singi ayiba singi marakta nungsiba mari ama sagatuna lol asigi Sahitya amagi mafamda yohonba yamnamak tangai padeki nakalamaromna Tripura da Manipuri lol Sahitya amasub nat chakhona ba honabada asabu thaudang lauri ba Manipur Literary and Cultural Forum Tripura na sinduna lairik phongma masum saireng paba thorom ama agatala gi Najrul Kalakshetra Complex Libe Sahitya Academy Auditorium da pangtokri Forum asigi sirolaman hai Manipuri Sahitya Parisad Assam gi elected President Dr. Futsabam Biramanina Athoiba Mithunglen oina saru yaduna thauram da haudoki Forum asigi advisor RK Tarunjina President oiraga pangtokpa thauram adu Manipur Sahitya Parisad Tripura gi President L Biramugol akhanaba mithunglen oina saru yaki Forum gi Secretary Khoisna Mangalna Miyambu Taramna opagi warol piraba matung asangba communication Imphal na puthokpa Canada da leiba saknairaba aiba hamom promote ki naken thana lakpada amasung Bangladesh khanaba Manipuri waring sing haiba saireng amasung waring gi leirik ani miyam na phongtokhi aiba hamom promote hai imalol bu nungsijaba lamlap na miram Canada da leirabasu numit khuding imalol na wahi matik amatang izaba madi ngangjaba phangwada sakthokse Canada gi citizen oikrabasu isagi lol ima lebak Manipur madi khoiri nopam ta ki ba Bangladesh kaidongai da mirai bangamloi haikinasu pausna makhatana phongtokli Amaramdana school singa khusam naraga culture gi workshop seminar satharagani sunanda Manipur State Kala Academy na lamdamasigi ina khulaba art and culture gi pukai sibu hena sakhunaba yokhanaba panamda lamdamasida leiriba tungan school singa khusam naraga mari lena workshop amadi seminar na singbu satharagani haina academy sigi secretary thoksam sunandana phongdokri wapam asi thoksam sunandana ngasi Cosmopolitan Cultural Institute ki miyeng makhada thabam ama satharakhiba angang singwebu workshop kam production losinbagi thoramda phongdokhibani ngasi Jawaharlal Nehru Manipur Dance Academy JNMDA gi auditorium hall da Eastern Zonal Cultural Center EZCC Kolkata Ministry of Culture gi Board of Governor gi member Buddha Singthamna preside tawduna pangtokhiba thoramada sunandana chief guest amadi Laikol gi president KS Subhadanina guest of honor oina sarugyaki Thauramadu chief guest ki warol piraduna thoksam sunandana phongdokhibada art and culture yokhatnaba pandam khaknatana haurakliba angangsingda aikhoigi nat satnabi amadi thaksi khaksi thagolon khanganduna lamdamasida nungsi chanab hingminaba mawong model naiba tunglamsat ki khunai ma thamnanaba wakalonda school singa kusamnaduna culture ga mari lenaba workshop amadi seminar tangkak naina pangtoklaba academy asina khanari lakliba tha ma ani sigi manungda haunabasu yamna kana honari haki
Cosmopolitan Cultural Institute na ngangsing asida jagoi isai yauna performing art makhal sing takpi tambibaga loinana thaksi khaksi khunai sigi satna lon khangana ba wakalon da asiguma thoramama pangthorakpa si yamna thak aningai hoi masina ekhoi gi art and culture yokhana ba hona ba da asobu mating ama oiba khaknatana khunai sigi tunglam sat mayek masik manga lehna na ba hona ba da su mating ohelagani angang singa si khunai sigi yamna maroi ba lani ekhoi gi horakpham nat chatnabi amadi thaksi khaksi khangan ba mathautai mathau yamna tai masida ahalaman oiriba singi thaudang atuki matik chauna lei haina sunandana phongdoki ngasi gi thauram adugi manungsana workshop asida saruk yaki ba angang singda certificate endoki loisilak pora satharakwa workshop adugi production miyamda khodol tamki Amarom Juntan School Amadi Hospital Year Strike Chathabada Miyoi Kungamatu Shiri Kayaman Asu Apanangli Myanmar Military Juntan School Amadi Hospital Sing the Year Strike Chatraki Bigi Thaudok to Yamdra the Miyoi Kungamatu Shiri Duga Kayaman Asu Apanangli Hana Power Source Amagi Matung in a Fongtokli Juntan Year Strike Chataki Bigi Thaudok to Shikraba Miyoi Singadugi Manungda Healthcare Worker Amadi Angang Kayama Yauri Regime na year strike chatakiba sina maramoiraga resistance na kudum chaliba hospital amadi school na singbasing yawi haina local amadi anti junta force na phongdoki Mandalay region gi Mayingayan township ta leiba Singut Village chatakiba attack amada resistance ki fighter taragani thu amadi civilian taruk sikri masida sahi Manga subada ngairiba angang ama yauna puna angang ahum su sikhi junta gi war plan sing aduna village ki school target torki harbi school adu local resistance force ki base oina sijna bani haina defense team gi member amana phongdoki thaudo odu sikraba miyoi sing adu ayamana di makoi haksang sing adu bomb pokhai badigi pan badigi maset takre school adu junta gi war plan sing na bomb mani thadarki masigi sumathakta Mi-35 helicopter gunship sijna aduna machine gun kaptharki Mara asida junta gi kangbu singa duna kasin arm group ki stronghold oiriba Bamodas year strike makhatana sataki anti junta source na phungdo ki borol gi matung inadi military na kasin state ki Laizar drone season aduna attack sa tarakiba masi maru oina kasin independence army na Myanmar gi military base amada attack sa tarakpadagi laman khumlakibani regime gi force ki maikaidagi su drone season aduna kasin independence army ki stronghold oiriba Laizar attack tokre KIA na lusingba fighter singa tuna junta gi military operation command 21 headquarters samadi Bamo township ta leiba battalions base the attack sataki thang janumi ki ayu pung taruk taba matam dagi horagi attack adu satharaki bane junta gi air strike aduna Laija the attack adu sataki Bamo township hariba mafam asi Laija dagi khanung su pangwada mile nifurom lapna leibani China gi Yunnan province ka Myanmar gi kasin state asiga border oi hariba mafam asi KIA gi headquarter leibaga loinana kasin independence organization gi operate toriba mafam amasu oiri hanisu paushna makhatana phongdorakli tadana sumna myam la thamjaram gi duga hausi koina di myam paush matang sa lusinjarage myam puna nova update ngaminasi